Yong amana lupa lak mari yaoba beg lak tuna pukraba matungda lupa lising tarani thoirom segaiduna mangahankhre. Yamna tangna thokpa thokdo ama oina Uttar Pradesh ki Vikas Bhavan Registrar Office ta lanthumga mari leinana Registrar tawbada changadaba senpham lupa lak mari beg amada haptuna ahal amana purakpada Yong amana lak tuna pukraba matungda uthakta pukhatki. Masigi matungda senpham sing adudagi senpham khara segairaga paisa yaoba beg adu langtharakpadagi lupa lising tarani thoiromgi senpham amangata thokhre. Hairiba angakpa thokdo asi hokhiba lebak pokun numitki numidang wairamda thokhibani. Uttar Pradesh ki Sitapurda Bhagavan Din kauba ahal amana lupa lak mari gi senpham adu beg amada haptuna puraklaga Registrar Office tamna lakpada lambida Yong amana laklaga pukhibani. Yong aduna beg adu lakhraba matungda u panbi amagi mathakta kakhatuna leikhi. Ahal aduna kaknauna duna leiringai da manak adwaida leiba miyoi singhi matenga loinana uda kakhatuna beg adu phangnaba honaki. Adubu kanakhide. Matungda laphoina singba utuna beg adu launaba honabadasu aremba taki. Kaina thangde Yong aduna paisa yaoba beg adudagi senpham khara segairaba matungda samga satpigi note ngakta oiba lupa lak mari romgi senpham adu uthaktagi langtharaki. Maduda manakta leiba miyoi sing aduna khomjillaga ahal aduda sinaki. Adubu senpham sing adugi manungda lupa lising tara dagi tarani thoi romdi segaibadagi chatnaba yadre. Thaudo asigi matangda Kotwari City Police Station nasu case ama register tawkhre hairi. Aduga tokpa pau mana MSF na kwamana polang manga pharga mai thakhre kwamana pusilakpa kanglei transport ki manager sing sangjarakadabani. MSF na sangsilakpa khongjangi manung channa ngasisu International Airport tagi Ecoben MN01S 2289 da haplaga purakpa kwamana polang manga pharga MIYAMDA mai tharga mangahankhre. Ngasi nungthil kwamana sing mai tharga mangahankiba duda MSF ki Affairs on Drug and Prevention ki Secretary Premanandana phongdorakibada COVID-19 laichatna lamdam asida akiba phangna lahatuna leiringai da mayai kaba chinjak sing maruoina kwamana sing sendal lambi oina chatharakpa laibak thibani. Mamangda hanjin phakiba leirabasu kwamana karbar chatharakpa asi MSF na taraina lode. Asigumba singi mathakta akanba mieng changlagani. Kwamana pusilakpa source punamak thigatpa loire. Kanglei transport na pusilakpani haiba khangle. Transport asigi manager Tomba, Raju, Ranjit, Boinau, Guru, Angau Macha, Hariba Miyoi sing asi MSF ta sangjarakadabani. MSF na sangsilakpa khongjang singda miyamna tengbang biu. Inkhalakliba na ha sing drug ki khayatagi kannaba lepa leitana khongjang sangsin thigani haiki. Aduga topa paungna athuba matamda achumba wayel chathadrabadi mama oibi singna lengaki mayokta haurakpa tabani. Nupi Samaj Manipur Sarkar ki war on drug phana phajarabasu athuba matamda achumba wayel piba ngamdrabadi madugi wahan thok leite. Athuba matamda achumba wayel chathaba ngamdrabadi lamdam asigi mama oibi singna sarkar ki mayokta achouba iho haurakpa tabani haina All Manipur Social Reformation and Development Samaj Nupi Samaj haina khangnaba sina hairi. Ngasi Nupi Samaj na press ta thorakpa serol asina haribadi Manipur da ing lising magachamapan humdra dagi horaga ngasi phaubuda makhal makha kayagi mayai kabani sasingna inkhalakliba tungi yumbirel oigadoriba na hasing laisuduna lagi. Masimag na miyoi kayagi punsi longkhre kaya amana ISIB AIDS ki laichatna na halle. Sel tabu phanglaga loire khanba leibak khunai manglaba sukai de khanba miyoi kya thorakpadagi ngasi lamdam asigi laikai khuding nisagi makol oire. Miyoi kya nisagi ipakta tauduna lehenkhre. Senjau paiba sakti paiba miyoi kya na mayai kaba nisasing chauna lalonbagi thabak chatharakpadagi ngasi lamdam asi nisagi ipakta irakna khibadagi amuk hogatpa ngamdaba phibam amada thambire hairi. Serola sinahai mayai kaba nisa lalon ba miyoi sing lenga ki sipai sing napna singba lupa kror na khujing oiba nisa singa kona na phaba punba kaya leikhrabasu ngasi phauba matik chaba chairak miyam khangna pibagi wafam miyam na taba amadi uba phangdri masigi mahutta phakhiba nisa kaya makhoigi custody dagi mangkhre atopa posak na mahut silamle haibagi wathok kya thokli. Serola sinahai Manipur lengak na drug chauna karbar tawba miyoi sing lupa kror na khujing oiba drug ka kona na phakiba nap amadi police ki miyoi sing gallantry award na singba piduna ikai khumnaba utkre. Madugi tayon nabada drug lalonba sing phakre harabasu jail da leiramdaba lambi sorokta chatlamba amuk hanna drug karbar tawrambadagi phaba loina na phakraba miyoi singi mathakta thamliba maral sing matik chaba praman piba ngamdabadagi court na maral leitre haiduna rai tarakpa kaya yauriba si angakpani hairi. Amaromda Manipur Sarkar na gallantry award pi dunai kai khumnaba utkraba matamadugi nap ki additional SP Brindada pi khiba award adugi wahan thok leiribara. Mahang na drug pharubagi pi khiba award adu drug lalonba adu da chenari bamaru oiba misak adu court na maral leite haina thadokhrabani na mangonda pi khiba award adu handokpa hebasi masagi phidam ngaksa bamioi amagi thaudangni.
masida sarkar na khongrai niktuna leifam thoklibara haina hangli maramaduna drak lalonbasing mafam matam chana athubada cherak pina ba sarkar na thabak paikhatkedabani sarkar na lawat ko ta maithirabasu mathak thongba ko ta appeal chatpa haibasi leibaki mathoni natrabadi miyam na sarkar gi mathakta irang haurakpa tabani hairi aduga to pawmana nupa gi asiba hakchang ama leiramle ngasi ayuk nupa amagi asiba hakchang ama imphal kangpokpi lambi paringi pangmol village ki lambi manaka taduna leiramle hairi asiba hakchang asi lambi chatpa miyoi singna thengnar khibani hairi miyoi asi sahi kunthra muki lenga oigani asiba hakchang gi manakta bag amasu taduna leiramki aduga to pawmana Chief Minister na diary amadi calendar launch tawkhre anuba sahi na lakpada leibak miyam ana ayek yaudana nungaina hingba oirasanu CM Manipur Sarkar ki Directorate of Information and the Public Relation DIPR na puthokpa 2021 gi wall calendar amadi diary ngasi hauna bi matungina Chief Minister N Biren launch tawkhre loinana anuba sahi na lakpada Manipur miyam na ana ayek yaudana nungai yaifana hingba oirasanu haina yaifa paujel su pikhre ngasi nungthil Chief Minister ki banglo da pangthokiba launch tawbagi thoram aduda Information Minister TIS Biswajit amadi DIPR ki Commissioner Director amadi maruoiba official sing su saruk yaki thoram aduga mari leinana Chief Minister na harau tayamba phongdoloduna haikibadadi 2021 gi January tha yodringai da mangjongna na diary amadi calendar puthoktuna miyam da phangan bangamba sigi damakta Information Minister amasung DIPR ki official singbu thagatpa phongdo I haiki mamang sahi kayadadi sahi haukraba matung January aroiba amasung February gi ahan basayol da calendar amadi diary thengna puthoktuna matam chana miyam na calendar amadi diary sinabagi khudongchaba phangkhidaba kaya yaukhi adubu hadak sahi gi oina mangjongna na calendar amadi diary puthokpa asina DIPR gi official singna matam chana thabak pangthoi haibadu takle CM na makha takhibadadi anoba sahi lakpa asiga loinana COVID-19 laisat asisu ngasi numit marini mangani gi mamangdagi positive oibagi chang khara hantharakli Manipur miyam na isor khurumduna suksoi soidana laisat asidagi ngakthoknaba section thorangi thabak sapchana pangthok minasi ikui guidana COVID-19 gi vaccine su lakadaba leire adubu section dabadi yade maduna Christmas kumai ga mari leinana Christian lining chatpa isil nausingna sarsta lai khurumba amadi keron tawba matamda suksoi soidana SOP ngakna satpiu yariba makhai laithok piganu Hauzik Britain da ani suba phase oina COVID-19 gi sathiraba laisat ama sandorokpadagi international flight pumba thingkhre maduna Manipur da su sapchana section thorang lokhat minasi haiki Chief Minister na hai New Year gi harau tayamba pangthokpada miyam na yumdagi mapal thoktuna picnic chattuna sakcha haijanaba handak sahi gi oina lepiu yum amasung lekai de section na harau tayamba gi thorom pangthokpiu anobu sahi na lakpa sida Manipur miyam na ana yek yaudana nungai yaifana leiba oirasanu haina su Chief Minister na miyam da paujel pikhi aduga topa pawmana COVID-19 India gi leikhidraba lakh amaga lising nifu tarukka chatret humdra nipan yaukhre state asida su leikhidaba masing chahumga kunthra nipan sukhre Malem gi leibak chani ga kun rom da sandoktuna miyamna kinarba laisat ama oiriba COVID-19 asina maram oiduna India da lekhidaba apunba masing lakh amaga lising nifu tarukka chatret humdra nipan yaukhre State asida su laisat asina lekhidaba apunba masing chahumga kunthra nipan sukhre India da hokiba pung kunmari asida khwaidagi nauna miyoi lising kunmari ga chatret tarani thoi COVID-19 positive oiduna apunba confirm case masing crore amaga lakh amaga lising kulhumdoi ga chatret humdra nipan sukhre hariba matamasi manungda miyoi chahumga tarani thoi laisat asina siduna apunba lekhidaba masing su lakh amaga lising nifu taruka chatret humdra nipan yaukhre adubu laisat asigi phibam haukiba pung kunmari asigi manungda miyoi lising kunmapan ga chatret mogdra ma thoi gi phibam phagalaktuna discharge tawkhre apunba laisat asidagi discharge tawkhiba masing su lakh mogdra taruka lising mogdra humdoi ga chama humdra humdoi sukhre laisat asigi active case masing lakh ani ga lising marphu humdoi ga chanipan kuntaret oiri Laibak sida laisat asi hek sandorokpadagi ngasi phawbuda miyoi crore tara taruka lakh yankhai humdoi ga lising nipan ga chahum humputaruk COVID-19 test tawduna laisat asi sarkar amasung miyam na mapung phana thengnari haina su Ministry of Health and Family Welfare na phongdokre State asida su haukiba pung kunmari asida khwaidagi nauna miyoi chama ga sungna mari COVID-19 positive oikhibaga loinana apunba confirm case masing lising kuntaret ka chanipan kuntaret yaukhre Hairibasi gi manungda general population tagi miyoi lising kunmari ga chamri marphunipan amasung Central Security Force tagi personnel lising ahum ga chahum mogdra mapani matamasi gi manungda masagi chahi humdra taruk surba Imphal East tagi nupa ama Rims Hospital da leikhidre laisat asina leikhidaba masing su chahum ga kunthra nipan sukhre
अमरोमदा हाइरिबा मतम असिगी मनुंगदा मियोय चामगा सुंगना अनिगी फिबम फगलक्तुना तोंगान कोविड केयर यूनिट सिंगदगी डिस्चार्ज तौखरे अपुनबा डिस्चार्ज तौखिबा मसिंग लिसिंग कुंतरुक का सुंगना कुंथ्रा यौखरे एक्टिव केस मसिंग लिसिंग अमगा चामरी यांखै मापन ओइरी मसिगी मनुंगदा जनरल पॉपुलेशन दगी लिसिंग अमगा चहुम सुंगना मंगा अमसुंग सेंट्रल सिक्योरिटी फोर्स दगी पर्सनल चामगा यांखै मरीनी रिकवरी रेट मौद्रा हुमदोय दशमिक मंगा मरी यौरे अरोबदा पाउबिलाई न्यूज रीडर की वीडियो येंबिरिबा खुदिंगमक पुथागतचरी।